इचिनाव मयामगी मतेंगदगी ngasi jo phawda ina pangthokchariba thabak thoram punamk इचिनाव मयामगी मतेंगदगी ngasi su इचिनाव मयामना sum mateng taubiou haina pari mom channel na इचिनाव मयाम punamki mafamda amuka su ikok nonjari इचिनाव मयाम मितगी पी ताखिबा खंगौदे इमा से मसानिपा अमखक लेरंबा इमानी अदो इमासु मसानिपा सेसु लेखिदरे अदो मसु अहुंगा लोइनना लेबा इमानी इसागी चालुक्तगी एगी चरादगी चालुक खाइदोगा इमाना हुजिक हुजिक अवाना तारबा इचिनिनाव मणिपुरदा वारिबा जिरिबामदा वारिबा इचिनावगी तमक्तनी अखोय मैतेगी तमक्तनी इमाना पिबिरेबा डोनेशन से मयामदा उच्चरके इमागी थाक्तदी यामना याम अदुकी मति यामलबा डोनेशन नि इमाबो हायनाय ता थागचरी मयामदा उच्चरके इचिनाव मयाम पुनमक अइना ngasi lupa chamga mateng pangjari aina hapchari थागचरी अखोयगी हुजिक इमा लेबाक अवाना ताबसिगा इमासिना इमाना मागी angambagi thakta lupa chama awana taiba mayamgi ni haina mateng taubibai tamakta ima bo haina ngai tana thagachari hawaipur dagi ni hojai hawaipur haiba lamdam dagi ni ai panthoi dagi ni panthoi kawi imagi ming ngasi moirangpurin gi ichi amaga unorakpa mayamda thamjarake adugi mamangda thamjagada wafamdi hoji hoji jiribamda awana taiba ichinau singi mateng hajitang tauminasy haina akhoina ngasi maitai na taba khunama chalui metei yumna kunthra rom tai aduga chalubada akoina moirangpurin gi ni aina ichi ama unarei mayamda thamja ichi gi wafam chu thamjarake ado mayamdagi su huji amukamuk jiri bamda leiba ichinau awana taiba mayam sigi donation khasiktang nijari mayamna angamba donation khasiktang hapiu mayamna aina donation hapako khudingi mayamna angamba donation khajitang osu kapirei adu mayamna taubiman mayamna awaba ichinau mayamgi mateng taubireiba ibung yupa ichina oza mayam punamku haningai letana thagachari ngasi amukaso mayamdagi donation khajitang nijari hariba QR amasung asi phone pay asiga mayam angamba donation khajitang taubiou haina amukaso mayang afamda ikok nonjari adudi aikhoi moirangpongi ichega amta mayamga unahange इचिनाव मयाम इचे सिगगी सुम वाफम खरा तारसी इचे से आसाम दा लेबनिना मासु अंगांगबा बिंदी नम लेरमे अदो तारसे इचे कई लमगिनम ता हाइबिरो ai sama i pamlam damje tum khong morang pren hariba tum khong adudagi lamdeni mafau damdagi hoji ji manipur awana tai base ise asam da leibani na kari phauri ai hoji i pamlam damda mai sai base ai thamoi da sakbaga samane ai isama yawbaga samana jai adubo lakhibana lamdamje lakhibana aina mateng tawbu sungamjade adu ai thamoi de dum matik chaksai misi mina mi camera khona than base ko camera phone mayam ne than basida adubo hoji hoji lainga ta kay ni thalle dunga aigi upai leite do laingak na khitang mateng tawbiraga athuba matam da tangdu leita ba tangdu leita na ba honabiyo hoi hoi hoda ise di hoji manipur da chaning bara kamai tawri chaningi adubo ai hoji hoi hoji makha chapasu problem hobani na mathak da chapani na ai upai le hoi hoi ado ada manipur hoji awana tai base ise na duki matik pen de ningam de adu eraga su panganna thaunana pigadaba mateng se hoji akhoi hoji makhamde chatpasuna ngamdabanina hojikti sensu aduki matik mathau tai ko aduna pangan thoktare do ichinaw mayam isesu manipur ngasi aina thokcharei base akhoi jiri dai ichinaw mayam awana tariba ichinaw mayam dogi matang da akhoi wari khara tanabagi program ama silli aduna akhoi thoi hoji sticky oiba mikhala makhak khoi khangalaga akhina committee se khoi semi aduna leiriba hojai gi district ki manung ga channa leiriba maitai tariba khung hoji hoji manipur da awana tariba akhoi maitai ichinaw me ama awana tariba se asi ine kai khali akhoi ima gi mai ge de wafam mani kitang thambiro ne maitai ama oina masi wakan khali je ai yam nungai taba pukchi ai yam nungai taba bu yam nungai taba pukchi ai ju ima lai bak ni yam nungai taba phangni ai ado ine mateng pang chaning bara kamai tawningi ai chaningi ado kuki na landare bise ine kai khali ine kuki ga mayok na bangam ngani khan bara kai ka mayok na bayu kari ge ai gi mitei lai bak ni kari gi no mayok na roi do chumi ai mitei lai bak ni khoi nongma po ga nong si nai lai la bo ni chumi adu gi jama si wai jama ki bi de chumi ado ai si wai jama ki de akhoi maitai nupi gi thauna lingjen se nupi lan haina mayam na khangna na leirabani ko ado akhoi maitai nupi gi thauna se kamai tawrem ta hairo ne ine gi mai gi de mitei nupi gi thauna di mai haw ngayang na chu phangoi akhoi mitei nupi gi thauna di mitei nupi na he le sibada ki daba ninghan daba maitai ma gi thauna mitei ma gi thauna
yai phare kanglei pakna yai phare maitai ichinau mayamna yai phare nung ninghandaba thagatchari ima sina akhoi huji manipur da awana tariba mayam gi tamakta lupa 300 donation pibire ima haibiro wafam mani kitang ima leba kitamda angamba khar sum mateng tawjage thagatchari ima asmaina akhoi mayam punamk thoga awana ge mateng khar khak tauminasy ima gi mingdom ta haibiro ne hawai pu gi takhelai kawe takhelai sagai do kai no ima ge khurem sagai thagatchari ima mayam ima mana akhoi huji manipur awana taiba ima mayam isinau mayam gi ne na angamba lupa sama mateng tawbiri ima gi matause ubada mitte gi pi taroi da bangamde ima bo haningai ta thagatchari mayam lengbi de iba itai khum da matik charaba ima ichi amasong ima ne bi mayam punamk ku itai khum ro chari ngasi akoina hawai pur ai balam nam siga akoina ngasi changjara ibase hawai pur gi leiba ima mayra bai bi singsiga akoi phamina raga wari khara sanaraga akoi gi group bijati na wari base akoi group bijati kanbada yung upasing nadi lanpham da nongmai maru marakta bom marakta kukina landarakpa marakta leiri akoina muk akoina kamba thakta akoina mateng toba yage akoina ngamjaba thakta mateng khara tauminasy haina asiga leiriba hawai purgi ima singa hammaga hawai purgi ima singdagi hawai pur lamdagi akoina su angamba mateng khajikha mayamdagi mateng nijaba laksabani mayamgi mateng natana kaisu ngamde akoigi di aduna ibung ipasingna ngai ba mafamda ngai akoina su akoigi angamba thakta khajik mateng tauminasy ima leba kanminasy purbi jati kanminasy haina making ngasi akoina hawai purgi leiba ima sing ise sing gi mafamda changjarapani akoi tanaraga wari se kamai tawsige bai matangda aduga ngasi akoina apunba mera bai lup hojaigi district ki oina akoina changjariba president secretary amasung isamang joint secretary oiraga hawai pu lamdam siga maitai gi huji akoi ima mera bai bisingna leibase asige siga atopa lup kanaguma lup ama khangde akoi maitai gi oiba kariguma mathau tarapon matamda akoi hojai degi akoi laiba akoi mera bai bise matam khudimakta ima singi tamakta akoi lepi aduga akoi apun boina sak takminasi ase hawai pu dagi kariguma ma akoina ngamgadaba akoigi khutta leiba mateng oiba taraga akoida haibiro akoi siga laaga akoi apun boina leminasi akoigi mari se nuksinabai mari se thamsi jokhatminasi asi haibagi mfam siga laksabani ado ima mayam dagi su angamba akoi khundagi mateng khajitang akoi donation je chakminasi haibagi asi ngasi gi mfam sisu maru oina laksabani ado aina ngasi kaiba wahai siga wahai wata taba nungai taba kya yaw gerda su soi ba taraga su ngapi waina mayam puno nge famdei kok nangdeli akhoi dagi miro lomba da di jam singi akhoi di haidi khulak laira ka laira ga jam chamna simple da leijabani aduna aina mayam da haijaning badi haidi ichinau mayam huji akhoi punamk se loina wanari bani adu oiraga su awa famda changaga akhoina angamba donation khara khak piraga mayam gi mateng khara khak tauminasy ado ichinau mayam video se ngasi gidi loisanjarage video siga soiran yaw ke ba kya lairaga su ngakpi waina pari mom channel la yengbiri bai ichinau mayam punamk ki mafamda ikok nonjari ibudo pakhang mana yai phare kanglei pakna yai phare